Russia gi maral fazin na bahonagane Ukraine. Russia na landarakpana maram oiduna Ukraine da mang takpa kaya thokliba se lan matungda hanagi phibam da tahanabagi damak Russia gi maral mathum fazin baiba se Ukraine gi apambani haina Ukraine gi Prime Minister Denis Samihel na phongdokre Russia sarkar gi amasung makhoida support piriba senjau paiba singi maral mathum singsi aikoi gi laibak amughanna semgat nabagi khwaidagi maru oiba source oigani haina Samihel na social media da phongdokhe Russia gi maral mathum sing phajin bagi matang da Ukraine na G7 Leibaksing ga wari sanare Canada gi oinadi Russian sarkar amasung makhoi gi senjau paiba singi maral mathum phajin naba legislation ama hanadagi sem sare haina Prime Minister na haikhi yamna matam sangna changgadaba mawongda Ukraine bu amukhanna semgatnabagi recovery fund ama cabinet na hotokre masida mang takiba kaya semgatpada US dollar billion chatruk rom changani haina pari haina Samihel na haikhe dollar sana amasung atai currency gi mawongda Russia gi foreign currency reserve US dollar billion chatruk rom lairi amasung masi tangkhai rom de nongsup Leibaksing gi sanction na maram oiduna phajin khre haire masigi freeze tawba sigi mayokta ain gi oiba action lokhanaba hotnari haina Russia gi Central Bank ki makok na phongdokhe Russia gi Mayokta Thamba sanction sing Ngaktaba Leibaksing Cheirak Piba yai US Ukraine na landavaga mari leina Russia gi Mayokta Thamba sanction sing ngakna chataba amasung maduna Russia bu mateng pangbo ina thokaliba Leibaksing gi mathakta United States na action lokhatnaba khanare adubu chahi taragi khujing kaya dagi mari leina rakpa oirabasu Russia dagi thapoklagi haina khanba Leibaksing gi maphamdade khara thokjal utpigani haina US State Department ki Secretary Antony Blinken na phongdokre karamba mawongda action lakhutgadawribano haibagi matangda Blinken na akuppa marol haikide adubu sanction ngaktabagi damak sanction thamjinbagi action lakpa yai haina thajare asigumba secondary sanction mayokna rakpa yaba Leibaksing adugi mamingde State Secretary na pankhide panba yabadi Russia na Ukraine da landabada India na madu yaningdaba phongdokpugi thabak tawdaba amasung Russia dagi ahongba mamalda thau leibagi thabak makha chathaba sina United States ki mafamda yamna pendaba pokhalle US ki official kharana madugumba thawong adugi mahi leigani haina mamangda kihanbasu tawkhe India na Russia dagi thau leiba tarbasu mamal hongdokle haiduna hana leiramba chang adudagi hengatpa pamde maduna Ukraine da landavada Putin da mateng pangsalli haina US na phongdokhe Iyan hanba maktada Leibaksing na aikhoiga khusamna duna Russia gi Mayokta sanction thamjaliba si ngangna chatpa haibasina khwaidagi afabane Leiba kayadi Russia ga leinaba mari asi thaptoknaba wakhal tawre madugi manungda Leiba kharana Russia ga leinariba mari asi chahi taragi khujing kayagi mamangdagi oide matamdudagi US na hairiba Leibaksing asiga haujik tawriba mawongsida mari samgatpa ngamkhidabani haina Blinken na haikhe State Secretary na Leibak amatagi maming pankhide adubu mahak na hairiba si India da oigani haibasi chena thajare India amasung Russia gi marakta leiriba mari asi Soviet Union haina leiringai matamdagi oide Russia na India gi maikaida leiba matamda US na leitaba matamsu yaukhe madugi manungda khwaidagi maru oiba thokdok oina ing 1971 da United States asi tasengna India gi Mayokta oina leikhe Ukraine da mateng pangnabagi damak dollar billion 13 kaithabinaba Biden na US Congress da haikre Ukraine da chawba khulai pinaba German parliament na ayaba pikre Russia gi attack mayokna riba Ukraine da chawba khulai pinabagi damak German Bundestag parliament ki lower house na mapung phaba support approve tawkhre haide mapung phaba support pinaba khongthang asi vote lobada member samnga ga marfuga tarukna support tawkhi amasung chamana yaningdaba phongdokhe masigi khongthang asigi makhada achouba amasung aruba system kaya Ukraine da piragane pibagi thabak asisu yamna yangsin gani haire military gi support piba khakta natana Ukraine na Russian leader singa hakthengna wari sanaduna ceasefire tawna bohona riba kaya dasu support tawbinaba appeal tawraki hairi haina parliament na thadokpa warol amada haikhe maru oina nongpok Ukraine da Russia gi akanba attack thengnaba ngamnabagi damak achouba amadi aruba weapon system kaya pinaba wafam si ahanba watana ba horakpada yanadaba khara thokhi madu yasinaba puraklaba matungda sarkar pairiba Social Democratic Party Green Party amasung Free Democratic Party loinana opposition CDU CSU na parliament da proposal adu langkhatkibane Ukraine da chawba khulai piba matamda Russia amasung Ukraine gi lan hena kangkhalakani haina nungnangba phongdokladuna Germany gi right wing alternative amasung left party na proposal adu gi Mayokta vote pigani haina phongdokhe adubu Ukraine gi maning makha tamba kaihanba pamdaba member singna majority oiba maramna proposal adu pass tawkhe haukiba Leibak pokpo numita Germany gi defense minister Christian Lambrechters na Ukraine da Leopard anti-aircraft gun pigani amasung Ukraine gi lanmi singsu training piragani haina laukthokhe lan hongnaba sem sakhre
Afghan Army gi hanagi general amana lanmi kaya amasung mamangda palamba sarkar gi politician kaya ga khusamnaduna Taliban regime gi mayokta anoba lan hounaba sem sari haina phongdokhre. Lan hounaba thorang adugi matangda hanbo oina wangang thokladuna Lieutenant General Sami Sadat na haukiba thani pansida Taliban sasan tawduna lakpa sida military action natana atai upai leraroi haina Afghan ayambana thajare haina BBC da phongdokhe. It loiraga mathang thada Afghanistan da hallaba matungda operation launch tawgani haina mahakna haikhi. Taliban gi makudagi Afghanistan ningkha tamhananaba amasung democratic system ama lingkhanabagi damak angamba thakta wanagani haina Sadat na haikhi. Nupi gi hak yamna matpa yauna Taliban na makhoi gi haksin barul amu horagle makhoi gi apambada tawba sasana se thingba duga anoba tangkak ama hobagi matam oire haina Sadat na haikhi. Aroibada tabiriba pumnamakpu thagachari.